Assalamu alaikum wa rahmatullahi wa barakatuh. Unsi Jarba Hazrat Singh Tamam Musalman Khuding Makki Oiba Tamanna Haibadi Apamba Asi Rasulullah sallallahu alaihi wasallam gi Shahar da Hajj ki damakta chatpa Hairiba Asi Mipum Khuding Mak Har Musalman Khuding Mak Loina tamanna taunai ayambada musalman khudingmak ki thamoida masida chatningbagi apamba phawi masisu Allah gi maikaidagi ni hairiba hajj si asigi si har mu'min musalman khudingmakta faraz oibadi natte maramdi islam gi arkan mangani hairiba mangadui manungda Hajjama Zakat Hairiba Ani Sidi Harmi Pum Khuding Makta Faraz Oide Kana Kana Gumbada Faraz Oi Ado Ekoina Si Khanga Dauriba Asidi Hajj Ki Matang Dani Aduna Hajj Faraz Oiriba Mi Adudi Kanano Haiba Matamda Hajj Chatpagi Paisa Haibadi Hajj Chaturaga Halakpagi Paisa Mangonda Lairaba Amadi magi imung manung lihoribasing adugi mana chatluraga halakpa phawbada chahau thakhau ningaigi kharcha pirammaba adugi matugda hajj chatluraga halakpa phawbagi paisa asi mangonda leiba tarabadi mahaki mathakta hajj tawba farazni adubu faraz oiba oidaba naidana Mipum khudingmak amuktangdi chatluningbagi apamba leihalli Allahna hairiba apamba asi thungningai gidamakta aikhoi dua ama khangminnasi maramdi aikhoi gi dunya gi nizam khudingmak asida Allah Rabbul Izzati kun fayakul gi malikni haibadi oyu haibada oihanba ngamba mapuni mahakna Tauge haiba khudingmak ngammi aduna aikhoi mahak onda thajabaga loinana aikhoi gi apamba asigi dua tauba tarabadi inshallah Allahna lambi sinbirakani hairiba adudi aikhoi amal adu khangminasi kanagumba misak ama hajj chatningbagi apamba lei tauba tabo mahak onda paisa nungsagi Phongna haibadi ifong phongna uba matamda paisa nungsagi lambi leite hajta chatningbagi apamba dilai tauba tabo paisa nungsa leite haibadi haj chatningai gi paisa di leijadaba haj chatpagi apamba dilaiba hairiba misak adugi damaktadi Qur'ane Karim gi ayat asi toina adum solaga leibiyo sin Toina hairiba Qur'ane Karim ge ayat ase adum sonba karai phoba songani haibi matamda Allah na ikhoi gi damakta hajj chatningai gi lambi ma hangdoraktriba phoba ayate karima si toina adum sonba inshallah Allah na ikhoi na thajarudaba mafamdagi ikhoi gi lambi hangdok pirakle hairaga ikhoi bu hajj baitullah gi Allah na tawfik pinabi ganeba Hairiba ayate karima adudi laqad sadaqallahu rasulahu ar-ru'ya bil haqq latadkhulunna al-masjid al-haram insha'allahu aminin muhalliqina ru'usakum wa muqassirina la takhafun fa'alima ma lam ta'lamu faj'ala min duni dhalika fathan qariba Hairiba ayat asi Kuna toina adum kasrat ke sata sonba Allah na aikhoi gi damakta soidana hajj baitullah tawbagi pangan pina birakani amadi jo aikhoi na paisa rong sagi lambi amata urabdabadu Allah na lambi hangdok pirakani Allah na aikhoi khudingmak hendok thidok namal gi pangal pina biboisano amin